Wari asi Victor ko wano pada asyang bathokiba wari ni. Noma mahaki thabak tawba loiraga mahak mayumda halaknaba tawrami. Mahak gari parking amada leirami. Gari ama laami. Gari adu ubada mahakna khut haiduna gari adu khamlami. Hojikti mahak gari manungda tongle. Driver adugi nakanda angang macha amasu phamlami. Naktang leiraga nupa macha ani amasu gari manungda tonglai. Makoi ani mobile phone yengduna lei. Naktang leiraba matungda angang macha aduna Coca-Cola thakera hain hairaklami. Maduda Victor gi mamangda leiba nupa macha ani du thaami aduga Victor dasu thau hain hairami. Maduda Victor na khara thaami. Naktang leiraga Victor gi makok yamna ngawraklami aduga mahak tumningbana yaramde. Agang ani tusu tumkhirami. Mahaksu adum tumthakirami. Victor na tumdringaida miwai ani wari sanaba tarami. Yam sengnadi taramde. Adudagidi chicken farm ama lankhibadu mahakna haipit urami. Adudagi mahaksu tumthak. Victor na gyan tarakpa matamda mahak yum macha amagi manungda leirami. Aduga table da khusu khulai kharasu leirami. Aduga mahaki nakanda angang macha ani tusu tumduna leirami. Gyan khara tajarabasu mahak mokokti khara ngawrami. Masasu khara sonjalami. Mahakna angang ani dubu haudoami. Adubu angang ani adu hokalamde. Audagi mahakna angang macha ama punaba tawrami. Adubu mahaki macha yamna somanbana puba ngamlamde. Adudagi mi khara lakpagi makhon tarami. Mana ahobadagi lona yenglami. Maduda miwai ahum makhogi manakta tamna laami. Mahak yamna pakhalami. Adudagi mahakna yum macha aduda ahoba ama urami. Maduda mahak yam thuna lithoktuna yum adudagi thokhirami. Yam kanna chelai amamba ngakta oirami. Adubu mahak maning yamnandana yam kanna chelai. Hojikti mahak mayum yaurakle. Mahakna yum yaurakpa matamda mahaki nupi adusu mahakpu wana ngaiduna leirami. Mahaki nupi aduna mahak ubadagi konsilli. Aduga mahakpu famungda pusilli. Mahak numit adu tumduna leirami. Aduga mahakna haugalakpada nupi aduda wari adu tamlami. Mahakna lehoriba angang anidu khangning ningsinglai. Audagi mahakna polista complain tawrami. Mahakna thokiba thawdoksing adu polisingda tamlami. Matam khara hokre adudagi nongma mahakna TV yengba matamda police amana pauda hairaki angang anigi hakchang fangle. Aduga luribadi angang anidugi body part amata yaramdre. Mahak wakhal yamna nungairamte. Mahak depression natuna lerami.